ngasi January gi tang 16 ing 2025 waking gi purnima ningthaukaaba numit asima ki nungthil da phongba pause singdagi lokthokchaba maru eba pau mayam da khardang pijari haujik pau masa khaina pijari Manipur yauna North East State singi phibam mapung oina yengbada phagalagli Army Chief Indian Army gi Chief General Upendra Dwivedi na haikre Manipur yauna India ge North East State singi phibam mapung oina yengbada phagalagli India Today North East ki report amaki matung ina Manipur da haujik thorgliba irang asigi matangda General Upendra Dwivedi na hai marak ta irang macha khara thokpa natana security force amasung laingakna kanna hotnabadagi Manipur ki irang asi control tawduna thamba ngamle Manipur da athuba matamda tangdu leitaba hanjinduna mahusha gi phibamda lehananaba akanba maong da hotnari irang asigi warosin puraknaba hotnabada lamdam asigi tongan ba NGO sing amadi Indian Army gi veteran kayana community leader kaya ga unaduna wari watai sanaduna asogo thodang lauri nakal amaromda Myanmar da thokliba irang asina maram oiraga Indo Myanmar border da pamdaba thodok sing thoktananaba surveillance amasung area domination gi thabak kana chathari masina mapangi safu kaya dagi ngakthok pangamlagani masigi mathakta Indian Army na lupa crore 13 ki senpham allocate tawduna quick response amadi quick response medical team sing upgrade tawduna miyam gi mateng ningthina mateng pangbang ngamnana ba hotnari hainasu mahakna makhatana phongdokhi lenga ki maikai dagi positive response Piraktaba Laibak Thibani Nibarani Jakurador Masarkar gi achumba wail amasung Laisram Kamal Babu gi langla langjin putho haiba dimanda kokomiziri bamna sinduna December 16 dagi tongan ba laikai singda wakat mifam sathaduna laglabasu lenga ki maikai dagi positive oiba response amata Piraktaba asi Laibak Thibani haina kokomiziri bamgi wing executive member and Nibarani na penda ba phongdorakli ipsa jiri bam branch ki office ta pangthokpa paugi mifam amada wafam asi phongdokladuna mahakna makhatana hai laimakhong da leiba yankai tares Suba Mountain Division gi cantonment da sangkhibadagi ngasi fawba Laisram Kamal Babu thiba khangdana leiriba asi miyamna matau karamna Indian Army da Thajaba thamgadoribano haibasi asobo wahang ama oirakle Laisram Kamal Babu gi langla langjin amata ngasi fawba puthokpa ngamdaba asi Laibak Thibani miyamna su leptana wakat mifam chatharabasu ngasi fawba lenga ki maikai dagi positive response amata Piraktaba haibasi akanba moongda condemn tawi haiduna mahakna haiki Pandam gi 15 suba mampu kumonga mari lainana relief camp sing da mating pangkhre People Action for National Democratic Movement Pandam gi 15 rak suba foundation de ngasi pangthokibaga loinana relief camp da leiriba sing da tengbang pikre haina Pandam gi IPR secretary Niladhaja Chingsubom gi cherol amana hairi cherol sina makhatari badi haukiba sahi English ngani kungo gi me ahum dagi thorok liba irang asina maram oiraduna thauramasi pak chauna pangthoktre handak ki sahi asigi oina lamdam asigi lanjenaduna leiriba relief camp singda lupki maikai dagi angam batengbang khara pibana mapung oiba thoram oiki relief material sing khusin nabagi thoram aduda Pandam gi president Yumnamcha Dilip Kumar vice president Irengbam Shamo secretary general Brojen Soraisam PR secretary Niladhaja Singh Subam SRD secretary Yangkhom Krishna Das secretary of affairs Konjengom Achauba executive member sing susaruk yakhi tengbang pibagi saruk ama oina Mekola Gulab Higher Secondary School relief camp Tidim Rotal Leiba Hainobo relief camp Laisram High School relief camp na singbada pangthokpa thoramda Yumnamcha Dilip na haikhibada miyam gi maikai dagi phanna mateng panglabasu government na mateng kaya pirabasu relief camp singda leiriba ima icha ichil inau singi apenba oiroi tasengna hairabada English sitlaba konungda thamlabasu isagi yumuk nungaiba leite hairibani adum oinamak relief camp asida leiriba singi awabada saruk kharatang ojarabasu ngasi gi chana thanganaba polom sing asi bijabani haikhi pausing asi pijakhibaga lonana haujiki oinadi matang asida nungthilda phongba pause singdagi lokthok chaba tongan ba maru eba pausing pijaba loijari ngasigi Nachom LEIRANG Facebook page amadi YouTube asibu follow amadi subscribe to widriba singna follow amadi subscribe to widuna channel asibu mapung phan view puning thagut view haijari